ꯀ꯭ꯋꯥ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ ꯊꯤꯔꯨꯗꯣꯏꯁꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯇ꯭ꯔꯣ ꯆꯤꯡꯗ ꯆꯠꯈꯤꯒꯦ ꯇꯥꯔꯒꯗꯤ ꯆꯤꯡ ꯆꯠꯄ ꯃꯤꯅ ꯈꯪꯒꯅꯤ ꯀꯥꯏꯗꯩꯅ ꯀꯥꯏꯐꯥꯎ ꯌꯧ ꯌꯥꯒꯦꯁꯦ ꯆꯩꯅꯥꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯗꯒꯤꯅ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃ ꯆꯪꯕ ꯌꯥꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯔꯥꯎꯟ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯤꯡ ꯂꯝꯕꯤꯗ ꯀꯔꯥꯏꯋꯥꯏꯗ ꯐꯥꯎꯖꯤꯟꯈ꯭ꯔꯀꯥꯟꯗ ꯀꯅꯥꯅꯣ ꯊꯤꯔꯨꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯆꯠꯄ ꯃꯤꯅ ꯈꯪꯕꯤꯔꯝꯒꯅꯤ ꯎ ꯃꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗ ꯐꯝꯃ ꯂꯩꯈꯤꯕꯗꯨ ꯎꯕ ꯅꯠꯇꯦ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯁꯥ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯒ ꯂꯩ ꯇꯥꯔꯒꯁꯨ ꯐꯪꯉꯣꯏꯗꯕ ꯃꯐꯝꯅ 90% ꯍꯥꯏꯖꯕꯅꯤꯗ ꯃꯁꯤ ꯑꯩꯅ ꯆꯤꯡꯁꯨ ꯈꯔ ꯆꯠꯂꯝꯃꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯑꯗꯨꯗ ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯇꯦꯔꯦꯟꯁꯤꯗ ꯈꯪꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯔꯠ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡ ꯆꯠꯄ ꯀꯥꯏꯁꯤꯁꯨ ꯍꯦꯛꯇ ꯇꯔꯥꯏ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯤꯡꯗ ꯆꯠꯄ ꯉꯝꯃꯤꯕ ꯍꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯆꯤꯡꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯇꯥꯟꯕ ꯑꯗꯩ ꯃꯣꯏ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯒꯤ ꯆꯤꯡꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤ ꯆꯠꯂꯤꯀꯣ ꯉꯝꯃꯤ ꯑꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯩꯅꯈ꯭ꯔꯕ ꯃꯤꯁꯤꯡꯅꯗꯤ ꯆꯤꯡꯗ ꯆꯠꯄꯁꯦ ꯀꯥꯔꯅ ꯆꯠꯄꯗꯤ ꯈꯪꯗ꯭ꯔꯦ ꯖꯤꯞꯅ ꯆꯠꯄꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯝꯊꯔꯀꯥꯟꯗ ꯆꯤꯡ ꯀꯥꯃꯤꯟꯅꯔꯨꯁꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯅꯦꯕ ꯑꯟꯂꯦꯁ ꯃꯥꯁꯦ ꯌꯥꯝꯅ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯕ ꯃꯤ ꯑꯃ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯤ ꯈꯔꯒꯤꯗꯤ ꯆꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯆꯤꯡꯗ ꯆꯠꯄ ꯍꯥꯏꯁꯦ ꯃꯈꯣꯏꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯤꯗꯣꯏꯅꯤ ꯁꯥ ꯉꯥ ꯐꯥꯗꯣꯏꯅꯤ ꯑꯗꯨꯕꯨ ꯂꯥꯛꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯍꯥꯎꯑꯦꯚꯔ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯂꯤꯠ ꯃꯣꯏꯒꯤ ꯀꯩꯅꯣ ꯁ꯭ꯄꯦꯁꯦꯜ ꯇꯤꯝ ꯄꯦꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯆꯠꯄ ꯈꯣꯠꯄ ꯆꯦꯟꯕ ꯆꯣꯡꯕꯗꯨꯗꯤ ꯂꯣꯏ ꯉꯝꯃꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯦꯟꯁꯤꯒꯤ ꯂꯝꯗꯥꯡ ꯂꯝꯕꯤ ꯈꯪꯕ ꯍꯥꯏꯅ ꯑꯃꯗꯤ ꯂꯩꯗꯅ ꯃꯁꯤꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯈꯨꯟ ꯅꯠꯇ꯭ꯔꯒ ꯑꯗꯨꯋꯥꯏꯗ ꯇꯣꯏꯅ ꯆꯠꯄ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯕꯨ ꯋꯦꯜ ꯃꯦꯞ ꯑꯥꯎꯠ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯈꯪꯕ ꯋꯥꯏꯅꯤ ꯑꯗꯨꯗꯤ ꯂꯣꯀꯦꯜꯗꯒꯤꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ 90%ꯇꯨꯕꯨ ꯂꯣꯏꯅꯃꯛ ꯃꯦꯞ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯂꯣꯟꯅꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯀꯃꯜ ꯕꯥꯕꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯁ ꯂꯣꯟꯅꯒꯦꯅ ꯅꯠꯇ꯭ꯔꯥ ꯏꯝꯐꯥꯜ ꯏꯁ ꯀꯥꯡꯄꯣꯛꯄꯤ ꯈꯔ ꯆꯠꯂꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯈꯔ ꯆꯠꯈ꯭ꯔꯀꯥꯟꯗ ꯐꯩꯖꯣꯜ ꯃꯈꯟ ꯇꯦꯡꯅꯧꯄꯜ ꯆꯥꯟꯗꯦꯜ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯖꯔꯃꯟ ꯔꯣꯗ ꯀꯥꯏꯅ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯆꯤꯡꯗ ꯐꯥꯎꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯇꯨꯗꯤ ꯃꯦꯟ ꯍꯟꯠ ꯑꯃ ꯇꯧꯕ ꯃꯤ ꯑꯃ ꯊꯤꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣꯝ ꯊꯤꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯪꯕꯁꯦ ꯀꯃꯥꯏꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯂꯨꯏ ꯃꯔꯝꯗꯤ ꯊꯤꯒꯗꯕ ꯖꯒꯥꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯏ ꯍꯧꯖꯤꯛꯀꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯇꯔꯨꯛꯇꯨꯕꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯐꯪꯕ꯭ꯔꯥ ꯀꯅꯥꯅ ꯐꯪꯒꯦꯅꯦ ꯑꯁꯤꯕꯗꯨ ꯍꯛꯆꯥꯡꯁꯤꯡꯗꯣ ꯇꯧꯊꯔꯀꯥꯟꯗꯅꯦ ꯐꯪꯉꯦ ꯑꯗꯨꯅ ꯊꯑꯣꯏꯅ ꯃꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯔꯤꯀꯣꯚꯔ ꯇꯧꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯇꯧꯊꯔꯛꯄ ꯈꯣꯠꯊꯔꯛꯄꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯆꯤꯡꯒꯤ ꯆꯤꯡꯗꯥꯏ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯆꯤꯡꯌꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯝꯃꯝꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔ ꯐꯨꯝꯃ ꯊꯝꯂꯝꯕꯗ ꯀꯅꯥꯅ ꯊꯤꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩ ꯃꯁꯤꯅ ꯀꯩꯅꯣꯅꯤꯀꯣ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯄꯣꯏꯟꯠꯁꯤꯅ ꯃꯥ ꯊꯤꯕ ꯐꯪꯉꯣꯏ ꯍꯥꯏꯕ ꯋꯥ ꯅꯠꯇꯦꯀꯣ ꯍꯣꯏ ꯀꯃꯜ ꯕꯥꯕꯨ ꯊꯤꯕ ꯐꯪꯉꯣꯏ ꯃꯥ ꯁꯤꯔꯝꯃꯅꯤ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯂꯩꯔꯝꯃꯔꯣꯏ ꯀꯩꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯃꯤ ꯑꯃ ꯊꯤꯕ ꯀꯥꯟꯗ ꯇꯁꯦꯡꯅ ꯆꯤꯡꯗ ꯄꯨꯒꯦꯅ ꯄꯨꯈꯤ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯊꯤꯕꯗ ꯌꯥꯝ ꯋꯥꯅꯤ ꯍꯥꯏꯖꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯐꯅꯌꯥꯝꯅ ꯇ꯭ꯔꯦꯟ ꯇꯧ ꯇꯥꯔꯁꯨ ꯐꯅꯌꯥꯝ ꯑꯃ ꯇꯧ ꯇꯥꯔꯁꯨ ꯊꯑꯣꯏꯅ ꯂꯣꯠꯀꯦ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯊꯤꯕꯗꯤ ꯌꯥꯝꯅ ꯋꯥꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯑꯍꯥꯟꯕꯒꯤ ꯏꯅꯤꯁꯤꯌꯦꯜ ꯁ꯭ꯇꯦꯖ ꯍꯧꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯑꯩ ꯏꯁꯥ ꯑꯩꯒꯤ ꯌꯨꯝ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯩ ꯈꯨꯟꯅꯥꯏ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤꯅ ꯇꯧꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯊꯧꯗꯥꯡ ꯑꯃꯅꯦꯅ ꯑꯗꯨꯝ ꯂꯧꯖꯒꯦꯀꯣ ꯂꯥꯟ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ
ꯂꯥꯟꯁꯤ ꯑꯍꯥꯟꯕꯒꯤ ꯏꯅꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯔꯦ ꯍꯧꯔꯀꯥꯟꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯑꯥꯔꯃꯤ ꯌꯥꯎꯅ ꯑꯗꯒꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯡꯎꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ CRPFꯀꯤ ꯇꯣꯉꯥꯟꯕ ꯐꯣꯔꯁ ꯑꯃ ꯆꯪꯉꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡ ꯆꯥꯏꯊꯣꯛꯑꯀꯥꯟꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯐꯤꯚꯝ ꯑꯃ ꯎꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯌꯔꯂꯤ 60,000 ꯇ꯭ꯔꯨꯞꯁꯅꯦ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯏꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯅ ꯑꯔꯥꯎꯟ ꯑꯕꯥꯎꯠ 1 lakh ꯌꯧꯔꯝꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯊꯥ 19 ꯁꯨꯔꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛꯁꯦ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡꯁꯤ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯛꯑꯒ ꯊꯝꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯂꯥꯛꯇꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯉꯥꯛꯀꯗꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯀꯗꯧꯕꯁꯦ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯅ ꯉꯥꯛꯀꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯁꯕꯖꯦꯛ ꯑꯃꯅꯤ ꯃꯁꯤꯅ ꯄꯨꯂꯤꯁꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯅꯤ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥꯏ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯦꯗꯤꯁꯅꯦꯜ ꯐꯣꯔꯁ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯁꯦꯡꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯕ ꯌꯥꯕꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯒꯤ ꯍꯥꯏꯄꯣꯊꯦꯁꯤꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯅ ꯈꯟꯖꯕ ꯑꯩꯅ ꯚꯥꯞꯅ ꯂꯥꯝꯕ ꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔ ꯆꯠꯊꯔꯤꯕ ꯂꯥꯟꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯤꯕ ꯃꯈꯜ ꯑꯃꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯇꯦꯁ ꯇꯧꯕ ꯑꯃꯗꯤ ꯏꯟꯇꯔꯁꯦꯞꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯀ꯭ꯋꯤꯞꯃꯦꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯐꯣꯟꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯔꯚꯦꯂꯦꯟꯁ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯊꯥꯒꯠꯂꯨꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯔꯤꯜꯁ ꯃꯌꯥꯝ ꯊꯥꯒꯠꯂꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯀꯥꯟꯁꯤꯗ ꯍꯌꯦꯡ ꯀꯣꯟꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯚꯤꯗꯦꯟꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯟꯁꯦ ꯊꯑꯣꯏꯅ ꯇꯧꯍꯟꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅ ꯄꯥꯟꯗꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯀꯔꯤ ꯄꯥꯟꯗꯝꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣꯝ ꯇꯧꯒꯦꯅ ꯈꯟꯕ ꯑꯃ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯍꯥꯏꯄꯣꯊꯦꯁꯤꯁ ꯑꯩꯅ ꯚꯥꯞꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯚꯥꯞꯅ ꯂꯥꯝꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯅꯖꯕ ꯀꯥꯟꯗ ꯑꯗꯨꯕꯨ ꯑꯩꯅ ꯈꯛ ꯈꯟꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯈꯔꯁꯨ ꯃꯈꯣꯏꯅ ꯊꯝꯕꯤꯕ ꯋꯥꯍꯩꯁꯤꯡꯗꯁꯨ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤ ꯑꯅꯤ ꯊꯣꯛꯍꯟꯕꯗꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯕꯥꯏꯐꯣꯀꯦꯁꯟ ꯍꯥꯏꯕ ꯑꯃꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯇꯣꯉꯥꯟ ꯂꯩꯕ ꯍꯥꯏꯕꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯁꯨ ꯇꯣꯉꯥꯟꯅ ꯃꯣꯏꯒꯤ ꯇꯣꯂꯣꯞ ꯐꯪꯗꯕ ꯅꯠꯇꯦ ꯀꯨꯀꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯔꯤ ꯂꯩꯇꯕ ꯅꯠꯇꯦ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯣꯏ ꯃꯤꯅꯤꯁꯇꯔ ꯂꯩꯇꯕ ꯅꯠꯇꯦ ꯇꯔꯥꯅꯤ MLA ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯪꯁꯟ ꯇꯧꯔꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯔꯠ ꯐꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯔꯤ ꯑꯦꯗꯨꯀꯦꯁꯟꯒꯤ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯄꯤꯔꯤ ꯃꯈꯣꯏꯗ ꯑꯗꯨ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯠꯇꯤ ꯇꯣꯉꯥꯟ ꯂꯩꯖ ꯇꯥꯔꯒꯁꯨ ꯆꯞ ꯆꯥꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯗꯤ ꯑꯗꯨꯝ ꯐꯪꯉꯤ ꯇꯣꯂꯣꯞ ꯆꯥꯔꯤ ꯂꯩꯉꯥꯛꯀꯤ ꯇꯣꯂꯣꯞ ꯆꯥꯔꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯀꯨꯀꯤꯁꯤꯡꯅ ꯇꯣꯂꯣꯞ ꯆꯥꯔꯤ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯑꯜꯇꯤꯃꯦꯠ ꯑꯣꯕꯖꯦꯛꯇꯤꯞꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯅꯤ ꯊꯣꯛꯅ ꯊꯨꯒꯥꯏꯔ ꯃꯇꯨꯡꯁꯤꯗ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯔꯗꯣꯔꯤꯕ꯭ꯔꯥ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯔ ꯀꯥꯟꯁꯤꯗ ꯐꯪꯗꯣꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯦꯔꯣꯜ ꯈꯔ ꯊꯣꯛꯂꯛꯈꯤꯕꯗꯗꯤ ꯑꯩꯈꯣꯏꯅ ꯄꯥꯖꯍꯧ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯣꯔꯦꯁ ꯋꯦꯜꯠ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯎ ꯀ꯭ꯔꯣꯃꯥꯏꯠ ꯂꯥꯏꯝꯁ꯭ꯇꯣꯟ ꯑꯦꯛꯁꯦꯇ꯭ꯔꯥ ꯃꯌꯥꯝꯁꯨ ꯂꯩ ꯃꯁꯤꯁꯦ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯗꯥꯅꯤ ꯑꯝꯕꯥꯅꯤ ꯂꯥꯛꯑꯀꯥꯟꯁꯤꯗ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗ ꯊꯤꯀꯥꯗꯣ ꯃꯣꯏꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯄꯦꯇ꯭ꯔꯣꯜ ꯆꯤꯡꯊꯣꯛꯄꯒꯤ ꯊꯤꯀꯥꯗꯣ ꯃꯣꯏꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅ ꯃꯗꯨ ꯀꯅꯥ ꯉꯥꯛꯀꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯣꯔ ꯑꯥꯔꯃꯤꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯆꯤꯡꯊꯣꯛꯐꯝꯗꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨꯗ ꯊꯝꯈꯤꯗꯣꯔꯤꯕ꯭ꯔꯥ ꯈꯔ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯥꯁꯃꯤꯔ ꯑꯦꯟ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛ ꯂꯩꯔꯝꯗꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯃꯁꯤꯗ ꯇꯛꯈꯥꯏꯔꯒ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯕ꯭ꯔꯥ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯅꯣꯏ ꯇꯨꯔꯤꯖꯝꯒꯤ ꯉꯥꯛ ꯁꯦꯜꯆꯣ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯌꯥꯝꯒꯤ ꯂꯟ ꯉꯥꯛ ꯁꯦꯜꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗꯤ ꯃꯥꯟꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯃ ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ
ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯤꯒꯤ ꯑꯩꯈꯣꯏꯗ ꯁ꯭ꯇꯦꯞ ꯃꯥꯗꯔꯂꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯐꯥꯎ ꯈꯥꯡ ꯃꯊꯛꯇ ꯊꯥ 15 ꯆꯪꯅ ꯉꯧꯔ ꯊꯝꯃꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯆꯦꯠꯄ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ